Hello ma'am, welcome back to my channel. Ma'am, ay ngasidi yamna phaba hakchangda sukki mati kanaba dinner amakhak aina semjabani. Ma'am, I say diabetes patient ni aduga weight loss tawningba mi signasu sigi dinner se chaba matamda weight loss phajana tawbani hakchangda su ma'am kanabani adu ma'am ai chajarake ko. Yerum dagi hekta hore adu ma'am yerum chaba matamda mamuche dum chabiyu ko. aduga aina thakjai sina chia seeds water ne chia seeds se puksam than bane ma'am ai dum ayuk ta su breakfast sa ringai matamda chia seeds se chamasama ising liter amada ko hapamaga nungdang se overnight adum tinga thamame aduga ayuk breakfast sa jikanda puk hangi kanda adum chia seeds liter am je dum sip nga ta gur thakjan manta ba adum pungkhai muk changna adum ai taro thakto e adu matong da breakfast sai ko aduga ma'am ai chak matum je ama khitane ado aina chak matum je si je dum kangau ga tolaga karo da khabi kangau ne adum tola chare ado koidi ai gi chak se hap trasu yarabane ba chak matum se aduda sum akoidi poglak padagi chak chara chawpanina chak yaudaba se khangde pu itan thandaba thawai nungai tabada dong tawe duna dum nungai na ba na chak matum se sum hapchabani ko ado dum chai ai chak chari haibai wakhal da ko ado ma'am laina tina na bo laira taraga di hakchang da nungai tabje suki matik yaura kanda ngamak pani sigi thapok se aduna ai sum nungti gi nungai tana wana hakchang da nungai bam khangda na hingdo saru hera sibo khallaga adum ngamgi hai tare ai su ado sumaina chaba matam sida diabetes su control la e dama ma handare e aduga hujik su ai guli thadok chare ko aduga weight loss tawning basu yam phai ai weight se 62 yorubani ado 3 months da sumaina strict diet tawraga 3 months da 10 kg handagi ko aduna ma'am su aina chari sumai chabiyo kangsu masu hauna chatho e adai kang hom su yaure yerum apani su yaure salad khara su yaure sina kai dawai puk thaloi doino natra aduna dum puk thanbani ngambani aduna dum chabiyo ma'am su sumaina weight loss su phajana tawrani hakchang du su ma'am ama kanarani ko ai bo hajawai de sina best ne chinja ka pasina exercise se tawgadamni tawdabu phane exercise tawrasu diet che phajana follow tawda targadi kashu han thabanga moi ko adum ma'am ne hena khangnei dune exercise study 30% ni diet na 70% ni haina bani ko aduna ma'am sumai sum jabiyo weight loss dum tawni aduga ai makha ta ba blog ta ai adum namjarake aina nongmada kai chaba kai dauba haibado ai dum hapjarake ma'am nei bu nushi biduna subscribe tawbiramu like comment share tawbiramu hakchang phana leisi ma'am ekoi punna insi sang ni hingise aduga ma'am yembiyo makha ta bado
Hào đấy. Ngày tumina leiraga chabani ko ma'am. Do sumain charaga bo kay laina tina chang duino. Adai diabetes oigera, ama oigera, adai weight loss su kai dau tau ngam moi duino. Laina tina loi phani ko. Tinjak se sumaina phana hauba cha si ai chak dum mam tang charaga su ma'am loi chak dum tang chaw haibadi na chade. Ai yoin di laina leijabai chajabani ko. Ado yamna su hawe. Aduga aina sari ma'am duna su puk horen puk lamakani habaga su leite ko. Aduna adumaina makhat mathen suna singju khara aduga semaga adum chabiyo hakjang pharadamne. Thank you ma'am. Mathang mu thengnase ahauba aphaba ma'am charake ko. Bye bye.